Kumjali Singani Taramapan ki January Taramathoida Social Welfare Department ki scheme ahungi dama contract thabak launa bathokiba order amagi matung inna Kumjali Singani kungi March thada pangthokiba special DPC ki result Athuba matamda Laothokpiyu haina Association of Contractual Staff of ICDS Mission 2016 batch ki maikaidagi Manipur ki governor amadi mari lainaba singi pukning chingsilakli ngasi Manipur Press Club ki Kabru Hall da hiramasi gi matang da pangthokpa pawgi mifam amada association asigi General Secretary Maibam Romesh Chandran hai Kumjali Singani Tara Tarukta Social Welfare Department ki ICDS Mission da contract basis da Chahi ama hena thabak tawramlaba matungda Singani Tara Tareta contract adu leple haiduna khangalaki madugi matungda department na scheme ahungi contract ta thabak tlaunaba Singani Tara mapangi January Tara mathoida notice tholaki contract ta thabak tlaunaba tholakiba notice adugi matangda High Court ta petitioner chamaga tara humdoina ngakpigani chamaga kuntra humdoina appeal tawbadagi special DPC pangthoknaba khangalaktuna Lissingani kungi March Tara Taruk amadi Taranipan da special DPC pangthoki adubu laibak thibadi DPC adugi result haidokpagi mahutta amuk cancel tawre haina Lissingani kun mathogi October mangada notice tholaki madugi matung tarakpa Kumjali Lissingani kun mat Lissing Ani Kunmathogi November Kunda Department na Special DPC amuka pangthoknaba notice thoktuna Anirak suba Special DPC pangthokre adubu ngasi fawba result haidoktana lady Hanagi Chief Minister Nongthomam Biren unaduna wari sanakibada Lissingani kunmarigi MP election loiraba matungda soidana haidokani haibagi thazaba pirakhi adubu result haidokma ngaiduna lady ngai contracta kaubada Yakiba MSK scheme adu matam lore haiduna Lissingani kunmari gi October gi kuntramathoida discontinue tawre haina notice amuk tholaki thawong asibu yaning da phongdoktuna High Court ta contempt case file tawki amadi madugi pawkhumoina hanjin DPC gi result haidoknaba department hotnari haiduna leiri masina maram oiraga candidate kaya awabana khamthengna mayoknare maramaduna Manipur ki governor na special DPC ki result Athuba matamda haitokna bahona biu loinana makhoina chahi amaga tha ani thabak tawrambada fangfam thokpa performance based honorarium PBH adusu Athuba matamda pithok pinaba department ki mari leinaba singi pukning chingsilakli 2016 ICTS Mission Social Welfare Department की मखादा कोई स्पेशल डिविजन लेवल से हाइदोकपियु हाइदन 2023 की जनवरी की 19 दा प्रेस मीट तौदना ममांग यानो बिरमबा कोई सीएम एन बीएन यफम दो कोई चंगजकी अदुबु हाइदन डिविजन हाइदोकना सुम थमजलगा लेसिनदरे नायना सुम लेकिमना मरम ओइरगा अखोगी स्कीम अहुम लेरमबगी मनुदा स्कीम अमा महिला शक्ति केंद्र हाइना खंगबा एमएसके हाइब स्कीम से मतम लोइरे हाइदना cancel tawre habo oda tholaki duna maram oira kanda lehoi bisnim singju mangidra koi mangidra hai pakatjabagi ekwan court da condemn case ma file tawjaki condemn case to gi file to gi matuna department na koi da haidona bohonari haidna hanjan pokon bibi rakhi ko adu fal lautok kam na maram oira kanda koi marakta candidate ma legi tabsu yaure haidi wakal depression na badagi lejerbi candidate sing manungsda उसकी मतलब से थोइबा खंगलुक इरांग सिना मरम ओइरगा कैंडिडेट अमनी मति बायु मकै लेतेदना हजि फावबदा एखोइगी रिलीफ कैंप दा लैरिबनेबा हादिबा कंडीशन मयाम सिंसे उबिरगा ऑनरेबल गवर्नर की फमदा एखोइना मतम सांगना वाजाराबा एखोइ प्रॉब्लम से सॉल्व तौबियु अथु मतमदा एखोइगी तबक सिबिसु हाइदो हनबियु हाइना ऑनरेबल की फमदा कोइ निसिंग जरी